channel asuk yengbiriba paipum na makpu ahan mamaktada Manipur Dreams ki maikai dagi adom butaram na okjari ngasigi film asigi maming Spider-Man Part 2. Hello guys, ngasisu yamna nungairaba kanargadaba F amagi maramda puzaragli hairiba F adugi maming di Raimi Circle ni masigi F asi season aduna ikoina yamna line paisa tanba yai Raimi Circle hairiba F asi yamna safe and secure oidaba F amani masida 1 crore hena active players sing lady maram sina adom na ngasidagi Raimi sanaduna masing thingamdraba paisa yamna line tanbiyu aduga karigumba Raimi sanaba heitrabasu practice oina game kayama sanaraga tamba yagani aduga real case kayamasu tanbasu yai hariba apps asida Paytm, PhonePe, credit amasung debit card na chingbasingdagi safe oiba mawngda paisa kayamasu deposit tawba yagani aikoina ahanba deposit tawba matamda welcome bonus oina lupa 2,000 lemna phangani Raimi Circle da Raimi sanabase asuki matik yamna laigani amadi aikoina isa gi mobile da yamna smooth oina nungaina sanabasu phangani maram asina athuba matamda description box da yawriba link asida changlaga adomna Raimi Circle app asibu install tawshan biu aduga welcome bonus oina lupa 2,000 busu phangbi amadi real cash kaya amasu tanbiu. This game is subjected to financial rates requested to play with your own responsibility and knowledge. Peter Parker gi asengba apokpa mapade Richard Parker kawi masigi akupa wari di Spider-Man gi makha tarakpa series singda soidana thengnabigani asumna Peter gi wafam du tarabada Doctor Osborn na tuminna mahaki hand glove ta yauriba button sing adu namlammi aduga mahaki glider adubu Spider-Man gi hek mapa maktadada paisil halakhi adubu Spider-Man na mahaki maikai tamna karigumba ama paisalagle haibagi sahum phangladuna yamna thuna songthok haurami amadi glider aduna Doctor Osborn gi mabukta yungchin hankhre asumna hojikti mabuk phatraba Doctor Osborn se masamaki khutlaina thinduna sire adubu mahakna siramdai mikupta Green Goblin se mahak masamakni haibase masagi mafamda haidok piganu haina thamoi sokna haijarami asumna thawai haudraba Doctor Osborn gi haksangbu Peter na mahaki mayumda pubiraglami aduga phi amana yumsinduna thambirami matamasida machanupa Harry nasu Spider-Man bu urami aduga mahaki mapabu kanana hat pano hain hangjarami matamasida Peter Parker de pakumamata piramdana mahakti mafamadu thadokduna chenkhre masigi mathangda Peter Parker MJ anti Harry pumnamak sikraba Doctor Osborn Uncle Ben gi mafamda awaba phongdoglami maduda Peter na Harry gi mafamdasu yamna nungsina konsinduna nahaksi aigidi best friend natana aigi family makni nahaki father gi damaktasu aisu chap manana nungai taba phawri haina themjinbirami maduda Harry na madugi damak ai karisu thoina waru bataude aigi ipabu noma natraga nomade soidana Spider-Man na amuk hanna khusinnar khigani mahakaktana aigi ipagi misi ase khangbani ai Spider-Man bu khawrang ngai duna lekhigani hairam laga Harry si mafamadu thadokduna chatkhre maduda Peter si thamoi sokna nungai taba ama haibadu oirami matang asida MJ su sangsilaktuna Peter bu themjinbirami aduga ngasidi matam kayagi mamangdagi phongdokpa ngamdana losenduna thamjarakpa wafam amakak nafamda phongdoklagi hairakhi maduda Peter na kari wafam buno haina hangjarami maduda MJ na aina khalui aigi punsije Spider-Man na siramlagadaba khongthang kayadagi kambirakhibani mahakpu aina matam amada yamna ngaujaki adubu masi aranba oiramle aigi punsigi khongthang khuding makeup khuding senajaba aigi awaba nungaibasu chamanana share tawminajaba mahaki maithong uzaraga thamoi asina penjaba misak amakhak leiramle mahak adugi mafamda aigi lemhoriba punsisi sinajarage haina lepjare mahagadu atai kanasu natte hojik su aigi imangda sangsangna lebliba nungsiba nahakpuni Peter hairaduna mamittagi mapitana sejet konsinjarami amadi yamna nungsina su lip kiss tawjarami adubu Peter na MJ bu yamna nungsiba mityengda asumna hairakhi naki nungsiba budi aina matam pumnamakta ikai khumnari nangonda aigi leijaba pumnamaksu kathokani tawbatubu nahakte aigi manglangi na thawaini aduga handak mapoksimagina asengba marupni haina yamna ningamdana phongdorakhi wafamadu tarubda MJ di yamna thamoi sokpa haibadu oikhre mahakpu nungsibiba ngamlaroidra haina hanna haijarami adubu Peter na nungsibadi matam supagi oihoragani adubu handak mapoksimadi
ꯑꯩꯒꯤ ꯑꯪꯀꯜ ꯕꯦꯟꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯆꯧꯕ ꯏꯊꯧꯗꯥꯡ ꯑꯃ ꯁꯤꯟꯅꯕꯤꯔꯝꯂꯦ ꯃꯔꯝꯁꯤꯅ ꯑꯩꯒꯤ ꯑꯪꯀꯜ ꯕꯦꯟꯒꯤ ꯂꯃꯟ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯁꯤꯡꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯦ ꯑꯗꯨꯒ MJꯗꯤ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯑꯅꯤ ꯈꯔ ꯍꯦꯟꯅ ꯍꯧꯈ꯭ꯔꯦ ꯄꯤꯇꯔ ꯄꯥꯀꯔꯁꯤ ꯀꯣꯂꯦꯖ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯕ ꯔꯤꯁꯥꯔꯆ ꯇꯧꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯍꯥꯛ ꯏꯃꯨꯡꯒꯤ ꯁꯦꯜꯁꯨ ꯇꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯤꯖꯥ ꯍꯥꯎꯁ ꯑꯃꯗ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯌꯥꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤ MJꯁꯨ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕꯤ ꯃꯣꯗꯦꯂꯔ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯐꯥꯎꯕꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯄꯤꯇꯔꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯅ ꯄꯤꯖꯥ ꯍꯥꯎꯁ ꯇꯝꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯦꯗꯚꯔꯇꯤꯁ ꯑꯃꯗ MJꯒꯤ ꯐꯣꯇꯣ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯁꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯗꯨꯀꯥꯟꯗ ꯌꯧꯔꯛꯄꯁꯤ ꯃꯤꯅꯤꯠ 10-20 ꯑꯗꯨꯃꯛ ꯂꯦꯠ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤꯗꯃꯛ ꯗꯨꯀꯥꯟ ꯃꯄꯨ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯍꯥꯛꯄꯨ ꯊꯤꯅꯁꯨ ꯆꯩꯕꯤꯔꯝꯃꯤ ꯉꯁꯤꯁꯨ ꯃꯍꯥꯛꯄꯨ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯌꯥꯝꯅ ꯆꯩꯕꯤꯔꯝꯃꯤ ꯃꯤꯒꯤ ꯑꯣꯔꯗꯔ ꯇꯧꯔꯛꯂꯤꯕꯁꯤ ꯃꯇꯝ ꯆꯥꯅ ꯊꯤꯜꯂꯨꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤꯁꯤꯅ ꯁꯣꯏꯔꯕꯗꯤ ꯅꯍꯥꯛ ꯊꯕꯛꯇꯒꯤ ꯇꯣꯛꯂꯣ ꯍꯥꯏꯅꯁꯨ ꯑꯀꯟꯕ ꯋꯥꯐꯝ ꯑꯃ ꯊꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯄꯤꯇꯔ ꯄꯥꯀꯔꯁꯤ ꯍꯥꯊꯨ ꯃꯤꯒꯤ ꯑꯣꯔꯗꯔ ꯑꯥꯏꯇꯦꯝꯁꯤꯡꯗꯨ ꯄꯨꯔꯒ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯀꯌꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯁꯤꯗ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯄꯤꯇꯔ ꯄꯥꯀꯔꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯁꯨꯠꯇꯨ ꯂꯤꯠꯁꯤꯟꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯤꯔꯥꯡ ꯀꯥꯞꯇꯨꯅ ꯄꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯤꯅꯤꯠ 5 ꯂꯦꯠ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯗꯦꯁꯇꯤꯅꯦꯁꯟ ꯄꯣꯏꯟꯠ ꯑꯗꯨ ꯌꯧꯔꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯊꯦꯡꯊꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯤꯖꯥꯕꯨ ꯂꯧꯍꯧꯔꯣ ꯍꯥꯏꯕ ꯌꯥꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯁꯤ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯅ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ngasi so amuk soirabada dukan mapu aduna Peter bu ngasi dagi dukan asida amuk hanna laklaga nutu lo hairaklami masida Peter se chance amatanga pibi ko haijarami adubu dukan mapu aduna yaba kouba lekhidare masidagi Peter Parker se wakal nungaitana Delhi Buggles ke office ta amuk laklami mapo masida editor Jonan Jameson ga unarami aduga update oiba Spider-Man gi photo amasu submit tawrami masigdamak Jonan Jameson na paisa pibirami amadi makhata ne Spider-Man gi photo khomlakho haibirami masigi hek mathangda Peter se university da hatu Dr. Connor gi class yawba chelakhi adubu mahak thengdo khibana maram oiraga Dr. Connor gi class yawba ngamkhide madugidamak Dr. Connor da waro bidana ba haijarami adubu Dr. Connor na Peter da handakti nahak se class matam chana yawba ngamdare nangi grade su yamna hanthakre haina sairami tasengmadi Peter se mahaki research paper se fusion reaction gi matangda coursework oiribani maduda Peter na mahak mathangdegi di chang naina yaurage mahaki research paper su afauba nuclear scientist oiriba Doctor Octavius ki maramdasu paper igadabani Peter gi wafam aduda Dr. Connor na fare nahak kanna honaraglo Dr. Octavius hairibadu aigisu yamna luna tinaba marupni nahakna mahaki maramda athubada research work hauro hairamlaga chatkre asumna numidang oire Peter si mayumda hanjilagle mahakna mayumda changlakpa matamdadi mahaki anti me luna tinajaba marup Harry amadi mahaki thawai oiribi MJ su pulap leminarme makoina lagliba sing asisi Peter gi birthday oibani madugidamak wish piba lakpani asumna makoi si yamna haraugta yamna ahauba dinner ama chaminarame matam asida Harry na Peter gi mafamda yamna maru oiba wafam ama phongdoklami madudi mahaki mapabu hatkhiba Spider-Man gi leifam amuktang takthokpiyo nangdi mahaki photo toina kabliba misangni mahaki leifam details soidana nahakna khangpam thokpani hairami adubu Peter na madugi wakhum piba ngamloi haina mahaki leifam khangdi haiduna Peter da asengba takthokkhide masidagi Harry si yamna saukhirami asumna makoi dinner loadaba matungda mayumda hanakhre masidagi Peter na imungi garbage sing adu dustbin da hapchilugi haiduna thoraklami matamasida thongjin mayada MJ su phamduna leirami mahangna Peter bu thorakpaga kauraklami maduda Peter su MJ bu ujarabada yamna haraurami amadi makoi gi career singi matangda wari sanarami adubu wari marak thanna MJ na Peter da nahak aibu hauju fawa nungsiba ngamdribara haina hangjarami adubu Peter se pakhum amata piba ngamdana MJ bu munna yengduna leirami masidagi MJ na warauba miyeng amaga loinana
happy birthday haina wish piramlaga imungda sangkhre asumna sanglamdai matamda Peter na MJ da theater da nahaki so yengba soidana lakani hairami maduda MJ na laksu lakloidabada aibu wahalaganu hairamlaga changkhre masigi mathangda Peter si mahaki renda amuk halaklami tasengbude hauzik Peter si yumda leitrabani mahak ren ama lauduna pizza gi dukan yaubagi leiraklabani adubu marak marakta mahak toina mayumda halakpani masigi hek mathangda Harry na Peter bu puraga Doctor Octavius ki manakta lagminarami matam si Harry na mapagi mahut sinduna Oscorp company ki head oiduna leirabani company asida Doctor Octavius su engage tawrami Doctor Octavius ki hauzik fusion reaction ki matangda achouba project amasu paikhalibani madugi asangba finance kudimangna Oscorp company na puthoklibani Peter Parker nasu Doctor Octavius ki maramda research work tongna bigdamakta mamanaba Harry na Octavius ka sakhang maikhang nahanbani asumna Harry su mahaki office ta board meeting ama lei haidun yamna thuna satkre masidagi Peter ga Octavius ka mahakna hauzik pangthokliba project asigi matangda wari sanarami Doctor Octavius na mahangna pangthokliba fusion reaction asigi akupa paudamadu hayeng mahangna miyamgi mamangda demonstration ama utlagani maduda in details kodimak soidana uhallagi hairami masigi bathangda Peter si MJ gi so tawkhomda amuk chananaba loshilami ngasidi mahak si masa yamna nana dress up tawraga mahak monda nungaina theater da laki somdasu MJ sing asidi Peter na mahaki play yengba lakani hairam baduda mahak su maithong maka lamna kezare asumna Peter se MJ da pinanaba yamna faljaraba lei amasu leibiraga mahak si wakal nungaina mahaki bike adu thoraklami adubu madaw yadabana lambida crime ama mu mayoknare hauzik gang khutpu amabu city police sina koitan tanarakhi matamasida Peter se tuminna yengduna leithokpa ngamlamde gunda sing aduna misam praja singi property kaya ama manghan takhan ba horaglabada Peter su yamna thuna Spider-Man gi soda du session duna makoi bu phana na ba koitan tanaraklami gang sing aduna Spider-Man gi maikeida nongoi round kaya ama mathang kapsilakki adubu mahakna yamna line makoi bu phakre masigi mathangda Peter si MJ gi so du yengbang nang horaroi haiduna amuk hathu selakpada so haukhibana halamlei gatekeeper aduna mahakpu thengna laklei haiduna manungda sanghalaktrabada Peter si thamoi songna nungaijaramde somdasu Peter gi asada harau kezaribi MJ su Peter na laktrabada mahaksu yamna saurami asumna so loidaba matungda Peter si theater gi mamangda MJ bu ngaijarami adubu MJ di miyamna mahaki acting gi damakta autograph na chingba launna ba omsinnaki miyam sing adugi marakta MJ ga su khangnaba paisa yamna paiba nupa amakaksu yaurami mahana su MJ da kiss ama tawbirami aduga makoi anisi yamna harauna noktuna chatminakhirami madugi mataw adu urabada lapna yengliba Peter si wakhal yamna nungaijaramde khoirang khoisaunaba haibadu oikre masidagi Peter si wakhal nungaita mahaki mirang adu kap tuna mahaki renda amuk halaklami adubu ngasidi mahak nahankhai ki yamna manadaba thodok ama thoklami hauzik mahaki spider gi power adu mangthokre masidagi mahak si awang mafam adudagi power fail oiduna taraklami matawadu da mahak su yamna ngakcherami mahana mirang du hanjin kamna na bahonabada wave amada fight thoru haiba yaramde masidagi mahak si wakal nungaitabaga pumpa pasinakhiduna mahaki renda yamna nungaitan halakki nong hek nganbaga Peter na MJ gi mafamda call tawduna ngarangi thodogadu gi matangda wafam pumnamak sengdoklage haina call tawrami adubu MJ na mahaki call adu paibiramde mahaksu ngarang si Peter bu warau jaribani masigi mathangda Peter amadi mahaki mamanaba Harry ga punna Doctor Octavius ki lab ta lakminarami ngasi si Doctor Octavius na mahaki fusion reaction gi saing adu miyamda demonstration ama utkadori hauzikti miyam pumna maksu tillare Doctor Octavius na miyam bu harauna welcome tawrami aduga mahaki experiment adu gi matangda hairami mana ngasi pangthokadoriba fusion reaction asi numita yauriba energy source pumna makka chang manaragadaba energy kayama pithokpa ngamnaraba sembani experiment asi numit ki hainingai leitana kallaba maisa amadi mangalbu mahaki machine gi matengna control tawraga thamgadoribani
ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯔꯣꯕꯣꯇꯤꯛ ꯑꯥꯔꯝ ꯃꯔꯤ ꯑꯃꯁꯨ ꯁꯦꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯑꯥꯔꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯃꯦꯀꯥꯅꯤꯀꯦꯜ ꯆꯤꯞ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯅ꯭ꯌꯨꯔꯣꯜꯁꯤꯡꯒ ꯀꯅꯦꯛꯁꯟ ꯄꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯐ꯭ꯌꯨꯖꯟ ꯔꯤꯑꯦꯛꯁꯟ ꯑꯁꯤꯒꯤ ꯆꯥꯌꯦꯡ ꯑꯁꯤꯒꯤꯗꯃꯛꯇ ꯇ꯭ꯔꯤꯇꯤꯌꯝ ꯀꯧꯕ ꯏꯅꯔꯖꯤ ꯄꯤꯊꯣꯛꯄ ꯉꯝꯕ ꯀꯦꯃꯤꯀꯦꯜ ꯑꯥꯏꯁꯣꯇꯣꯞ ꯑꯃꯁꯨ ꯁꯤꯖꯤꯟꯅꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯥꯏꯁꯣꯇꯣꯞ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯗꯥꯛꯇꯔ ꯑꯣꯁꯕꯣꯟꯅ ꯄꯨꯊꯣꯛꯄꯤꯔꯝꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯣꯁꯀꯣꯞꯀꯤ ꯀꯣ-ꯐꯥꯎꯟꯗꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯍꯦꯔꯤꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯆꯥꯌꯦꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯔꯣꯏꯗꯕ ꯏꯅꯔꯖꯤ ꯁꯣꯔꯁ ꯀꯌꯥ ꯑꯃ ꯑꯍꯣꯡꯕ ꯃꯃꯜꯗ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯇꯤꯜꯂꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁꯅ ꯃꯍꯥꯛꯀꯤ ꯔꯣꯕꯣꯇꯤꯛ ꯑꯥꯔꯝꯁꯤꯡꯗꯨ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯑꯣꯏꯅ ꯄꯥꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯠ ꯏꯃꯤꯇꯔ ꯃꯦꯆꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯄꯋꯥꯔ ꯑꯣꯟ ꯇꯧꯔꯛꯅꯕ ꯌꯥꯊꯪ ꯄꯤꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯤꯇꯤꯌꯝ ꯑꯗꯨꯁꯨ ꯐ꯭ꯌꯨꯖꯟ ꯔꯤꯑꯦꯛꯁꯟ ꯄꯥꯡꯊꯣꯛꯇꯨꯅ ꯅꯨꯃꯤꯠ ꯑꯃꯒꯨꯝꯅ ꯑꯣꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯔꯤꯑꯦꯛꯁꯟ ꯑꯁꯤꯕꯨꯗꯤ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁꯅ ꯃꯍꯥꯛꯀꯤ ꯃꯦꯆꯤꯟꯒꯤ ꯑꯥꯔꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇ꯭ꯔꯤꯇꯤꯌꯝ ꯑꯗꯨꯕు ꯈꯨꯕꯥꯝꯅꯨꯡꯗ ꯑꯃꯨꯛ ꯄꯥꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯀꯤ ꯀꯥꯜꯀꯨꯂꯦꯁꯟꯗ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯑꯥꯔꯝꯁꯤꯡꯗꯨ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯦꯕ ꯃꯅꯨꯡꯗ ꯑꯀꯟꯕ ꯃꯦꯒꯅꯦꯇꯤꯛ ꯄꯋꯥꯔ ꯑꯃ ꯊꯥꯗꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯛꯇꯤ ꯑꯁꯤꯅ ꯃꯤꯇꯥꯜ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯤꯁꯇꯦꯝꯗ ꯑꯁꯣꯏꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯗꯦꯟꯖꯔ ꯁꯤꯒꯅꯦꯜꯁꯨ ꯄꯤꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯄꯥꯏꯕ ꯄꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤ ꯈꯪꯂꯗꯨꯅ ꯄꯤꯇꯔꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯃꯥꯡꯊꯣꯛꯈ꯭ꯔꯒ ꯃꯍꯥꯛꯁꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯣꯟꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯋꯥꯔ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁꯅ ꯃꯩ ꯁꯠꯇꯣꯛꯇꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯌꯥꯔꯝꯗꯦ꯫ ꯃꯥꯅ ꯋꯥꯌꯔ ꯃꯌꯥꯝꯗꯨ ꯀꯟꯅ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯔꯕ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯑꯃꯨꯛ ꯐꯨꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯦꯕ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯟꯕ ꯉꯝꯕ ꯄꯣꯠ ꯃꯈꯩꯗꯤ ꯂꯣꯏꯅ ꯆꯤꯡꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯝꯅ ꯊꯣꯛꯂꯝꯃꯤ꯫ ꯐꯛꯂꯥꯡꯒꯤ ꯃꯤꯡꯁꯦꯜ ꯃꯆꯦꯠꯁꯤꯡ ꯑꯗꯨꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁꯀꯤ ꯂꯣꯏꯅꯕꯤ ꯔꯣꯖꯤꯕꯨꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯈꯥꯏꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁ ꯃꯍꯥꯛ ꯑꯀꯟꯕ ꯔꯤꯑꯦꯛꯁꯟ ꯑꯃꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯥꯔꯚꯁꯤꯡꯒ ꯀꯅꯦꯛꯁꯟ ꯑꯣꯏꯔꯤꯕ ꯆꯤꯞ ꯑꯗꯨꯁꯨ ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯟꯅꯅꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯄꯋꯥꯔ ꯁꯄ꯭ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄꯔꯤꯃꯦꯟꯁꯨ ꯐꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯄꯥꯜꯂꯤꯕ ꯔꯣꯕꯣꯇꯤꯛ ꯑꯥꯔꯝꯁꯤꯡ ꯑꯗꯨꯕు ꯗꯥꯛꯇꯔꯁꯤꯡ ꯑꯗꯨꯅ ꯀꯛꯊꯠꯂꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯍꯣꯔꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯤꯕ ꯑꯥꯔꯝꯁꯤꯡ ꯑꯗꯨꯕꯨ ꯀꯛꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯈꯪꯍꯧꯗꯅ ꯑꯥꯔꯝꯁꯤꯡ ꯑꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯊꯪ ꯃꯊꯪ ꯍꯥꯏꯗꯠꯄ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯇꯝꯊꯤꯅꯁꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯤ ꯔꯨꯝ ꯃꯅꯨꯡꯗꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗ ꯀꯟꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯊꯠꯇꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯤ ꯇꯨꯔꯦꯜ ꯃꯄꯥꯟꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯂꯤ ꯕꯒꯜꯁꯀꯤ ꯏꯗꯤꯇꯔꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯄꯥꯎ ꯑꯃ ꯑꯃꯨꯛ ꯁꯍꯔ ꯑꯗꯨꯗ ꯐꯣꯡꯂꯛꯂꯝꯃꯤ꯫ ꯁꯍꯔ ꯑꯁꯤꯗ ꯏꯅꯧ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤ ꯃꯍꯥꯛꯅ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯃꯗ ꯃꯜꯂꯕ ꯑꯇꯦꯛꯄ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯃꯍꯥꯛꯁꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄꯔꯤꯃꯦꯟꯁꯨ ꯐꯦꯜ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕꯤ ꯅꯨꯄꯤꯕꯨꯁꯨ ꯁꯤꯍꯟꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯂꯩꯔꯕ ꯔꯣꯕꯣꯇꯤꯛ ꯑꯥꯔꯝꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯑꯥꯔꯝꯁꯤꯡ ꯑꯗꯨꯕꯨ ꯀꯃꯥꯟ ꯇꯧꯒꯗꯕ ꯆꯤꯞ ꯑꯗꯨꯁꯨ ꯀꯥꯏꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯃꯦꯁꯤꯟ ꯑꯗꯨꯅ ꯑꯣꯏꯅ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯄꯨ ꯀꯃꯥꯟ ꯇꯧꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁ ꯚꯤꯂꯦꯟ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯈꯥ ꯇꯥꯕ ꯆꯥꯌꯦꯡꯒꯤꯗꯃꯛꯇ ꯄꯩꯁꯥ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤ꯫
ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯄꯩꯁꯥ ꯍꯨꯔꯥꯟꯅꯅꯕ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯄꯤꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯟꯇꯤ ꯃꯦꯒ ꯄꯨꯟꯅ ꯕꯦꯡꯛꯗ ꯂꯥꯛꯇꯨꯅ ꯂꯣꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯪꯀꯜ ꯕꯦꯟꯅꯁꯨ ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯕꯦꯡꯛ ꯑꯁꯤꯗ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯁꯨ ꯈꯨꯗꯛꯇ ꯐꯥꯎꯖꯤꯜꯂꯛꯈꯤ ꯑꯗꯨꯒ ꯄꯩꯁꯥ ꯊꯝꯂꯤꯕ ꯔꯨꯝ ꯑꯗꯨꯕꯨ ꯐꯛꯀꯥꯏꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯨꯒꯥꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯈꯪꯂꯗꯨꯅ ꯄꯤꯇꯔ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯣꯜꯂꯗꯨꯅ ꯃꯍꯥꯛꯁꯤ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀ ꯂꯝꯕꯥ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯒꯤ ꯃꯕꯥꯅꯤꯒꯤ ꯐꯥꯏꯠ ꯁꯤꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯐꯥꯏꯠ ꯃꯅꯨꯡꯗ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯅ ꯑꯟꯇꯤ ꯃꯦꯕꯨ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯡꯈ꯭ꯔꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯟꯇꯤꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯀꯣꯏꯁꯤꯜꯂꯛꯇꯨꯅ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁ ꯇꯝꯅ ꯅꯣꯡꯃꯩ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯁꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯗꯦꯂꯤ ꯕꯒꯜꯁꯀꯤ ꯏꯗꯤꯇꯔ ꯑꯣꯏꯔꯤꯕ ꯖꯣꯅꯥꯟ ꯖꯦꯝꯁꯟꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯞꯇꯦꯟ ꯖꯣꯟꯁꯟꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯖꯣꯟꯁꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯑꯐꯥꯎꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯃꯅꯤ꯫ ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥꯒꯤ ꯂꯩꯕꯥꯛꯇ ꯃꯥꯏ ꯄꯥꯛꯅ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯪꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯁꯛ ꯅꯥꯏꯔꯕ VIP ꯑꯃꯗꯤ ꯗꯦꯂꯤ ꯕꯒꯜꯁꯀꯤ ꯁ꯭ꯇꯥꯐ ꯄꯨꯝꯅꯃꯛꯄꯨꯁꯨ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯤꯇꯔ, MJ ꯑꯃꯗꯤ ꯍꯦꯔꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯦꯔꯤꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛ ꯌꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯤꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯤ ꯀꯅꯥꯅꯣ? ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤ ꯅꯪꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯄꯤꯇꯔꯅ ꯃꯍꯥꯛꯇꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯇꯁꯦꯡꯅ ꯈꯪꯖꯗꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯄꯣꯛꯂꯤꯕ ꯍꯦꯔꯤꯅ ꯄꯤꯇꯔꯕꯨ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯄꯤꯇꯔꯒꯤ ꯃꯃꯥꯏꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯤꯇꯔ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯖꯣꯟꯁꯟꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯋꯥꯐꯝ ꯑꯃ ꯂꯥꯎꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯗꯤ MJꯒ ꯃꯍꯥꯛꯀ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯂꯒꯅꯤ꯫ MJ ꯃꯁꯥꯃꯛꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯄꯤꯇꯔ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯅ ꯃꯍꯥꯛꯄꯨ ꯋꯥꯔꯧꯈꯤꯕꯒ MJꯕꯨꯁꯨ ꯑꯃꯨꯛ ꯖꯣꯟꯁꯟꯒ ꯂꯨꯍꯣꯡꯂꯒꯅꯤ ꯇꯥꯔꯕꯗ ꯃꯍꯥꯛꯁꯤ ꯐꯨꯝꯕꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯇꯔ ꯑꯁꯤ ꯅꯤꯡꯕ ꯀꯥꯏꯅ ꯃꯍꯥꯛꯁꯤ ꯃꯤꯔꯥꯡ ꯀꯥꯞꯇꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯗꯔꯒꯤ ꯄꯋꯥꯔ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯔꯥꯡꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯥꯞꯊꯣꯔꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯑꯋꯥꯡꯕ ꯃꯐꯝꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯄꯤꯇꯔ ꯑꯁꯤ ꯃꯉꯣꯟꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯋꯥꯜ ꯃꯊꯛꯇ ꯅꯞꯇꯨꯅ ꯀꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯐꯦꯜ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯔꯦꯟꯗ ꯍꯜꯂꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯤ ꯍꯥꯟꯅꯒꯨꯝꯅ ꯃꯃꯤꯠꯁꯨ ꯑꯃꯨꯛ ꯁꯣꯛꯂꯝꯂꯦ꯫ ꯃꯁꯤꯅ ꯃꯍꯥꯛ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯄꯋꯥꯔ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯤꯇꯔ ꯑꯁꯤ ꯅꯨꯃꯤꯗꯥꯡꯁꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯕꯦꯟꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯪꯀꯜ ꯕꯦꯟꯅ ꯄꯤꯇꯔꯕꯨ ꯀꯣꯂꯦꯖꯇ ꯊꯤꯟꯕꯤꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯁꯤꯟ ꯑꯃꯈꯛꯁꯨ ꯎꯠꯂꯛꯏ꯫ ꯃꯁꯤ ꯄꯥꯔꯠ 1ꯒꯤ ꯁꯔꯨꯛ ꯑꯣꯏꯖꯔꯕꯁꯨ ꯃꯗꯨꯗ ꯌꯥꯎꯈꯤꯗꯕ ꯁꯔꯨꯛ ꯑꯃꯅꯤ꯫ ꯑꯪꯀꯜ ꯕꯦꯟꯅ ꯄꯤꯇꯔꯕꯨ ꯍꯟꯗꯛ ꯃꯍꯥꯛꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯍꯪꯂꯛꯂꯕꯗ ꯄꯤꯇꯔꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯊꯣꯛꯈꯤ꯫ ꯃꯍꯥꯛꯁꯤ ꯁ꯭ꯄꯥꯏꯗꯔꯒꯤ ꯄꯋꯥꯔ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯐꯪꯖꯔꯦ ꯍꯥꯏꯅ ꯇꯝꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯑꯪꯀꯜ ꯕꯦꯟꯅ ꯑꯗꯨꯗꯤ ꯅꯉꯣꯟꯗ ꯄꯤꯕꯤꯔꯛꯂꯤꯕ ꯁꯛꯇꯤ ꯑꯗꯨꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯍꯔ ꯑꯁꯤꯒꯤ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯂꯧꯒꯗꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯑꯐꯕ ꯃꯥꯏꯀꯩꯗ ꯅꯍꯥꯛꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯃꯗꯨꯗ ꯄꯤꯇꯔꯅ ꯑꯪꯀꯜ ꯕꯦꯟꯒꯤ ꯃꯐꯝꯗ ꯃꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯠꯂꯨꯝꯗꯨ ꯊꯥꯡꯒꯠꯄꯤꯒꯅꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯍꯥꯛꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ MJꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯛꯄ ꯈꯟꯖꯔꯛꯄ ꯍꯥꯏꯕꯗꯨ꯫ ꯑꯩꯒꯤ ꯌꯦꯛꯅꯕ ꯊꯝꯕ ꯄꯥꯝꯖꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯌꯦꯛꯅꯕ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ꯫ ꯃꯗꯨ ꯑꯩ ꯄꯥꯝꯖꯗꯦ꯫ ꯑꯩꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯣꯏꯖꯔꯕꯁꯨ ꯑꯩꯗꯤ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯣꯏꯅ ꯑꯗꯨꯃꯛ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯍꯤꯡꯖꯒꯦ ꯍꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯐꯣꯡꯗꯣꯛꯆꯔꯝꯃꯤ꯫ ꯄꯤꯇꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯑꯪꯀꯜ ꯕꯦꯟꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫
ꯃꯍꯥꯛꯅꯗꯤ ꯃꯉꯣꯟꯗ ꯄꯤꯕꯤꯔꯛꯂꯤꯕ ꯁꯛꯇꯤ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯄꯨꯝꯅꯃꯛ ꯀꯣꯛꯊꯣꯛ ꯁꯦꯡꯗꯣꯛꯍꯟꯕꯁꯤ ꯄꯥꯝꯖꯈꯤꯕꯅꯤ ꯃꯗꯨꯃꯛꯅ ꯑꯪꯀꯜ ꯕꯦꯟꯅ ꯁꯤꯔꯝꯗꯥꯏꯗ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯅ ꯁꯤꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯑꯪꯀꯜ ꯕꯦꯟꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯉꯁꯤꯗꯤ ꯄꯤꯇꯔ ꯑꯁꯤ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯤꯇꯔꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯁꯨꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯠꯂꯔꯣꯏ ꯈꯜꯂꯗꯨꯅ ꯗꯁꯕꯤꯟꯗ ꯍꯨꯟꯗꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯇꯔꯁꯤ ꯍꯥꯟꯅꯒꯨꯝꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ ꯀꯣꯂꯦꯖꯁꯨ ꯆꯥꯡ ꯅꯥꯏꯅ ꯆꯠꯄ ꯉꯝꯂꯦ ꯃꯍꯥꯛꯀꯤ ꯔꯤꯁꯥꯔꯆ ꯋꯥꯔꯛꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯦꯟꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯆꯕꯁꯨ ꯉꯝꯂꯦ ꯁꯍꯔꯗ ꯊꯣꯛꯂꯛꯄ ꯀ꯭ꯔꯥꯏꯝꯁꯤꯡꯗꯁꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯗꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ MJꯒꯤ ꯁꯣ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯃꯥꯡ ꯊꯥꯅ ꯌꯦꯡꯖꯕꯁꯨ ꯉꯝꯖꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯋꯥꯈꯜ ꯂꯩꯇꯥꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯁꯣ ꯂꯣꯏꯔꯕ ꯃꯇꯨꯡꯗ MJꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ ꯃꯍꯥꯛꯅ ꯃꯇꯝ ꯈꯔ ꯃꯍꯥꯛꯀꯤ ꯂꯥꯏꯐꯇ ꯑꯍꯣꯡꯕ ꯂꯩꯈꯤꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯟꯖꯤꯜꯂꯛꯄ ꯉꯝꯖꯔꯦ ꯍꯥꯏꯅ MJꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯝ ꯑꯁꯤꯗ MJꯅ ꯄꯤꯇꯔꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯅꯃꯛꯀꯤ ꯀꯥꯟꯅꯕ ꯏꯐꯝꯗ ꯂꯩꯇꯔꯦ ꯑꯩ ꯑꯊꯨꯕꯗ ꯖꯣꯟꯁꯟꯒ ꯍꯟꯗꯛꯀꯤ ꯋꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯔꯆꯇ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯄꯤꯇꯔ ꯑꯁꯤ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯍꯦꯛ ꯃꯊꯪꯗ ꯗꯦꯂꯤ ꯕꯒꯜꯁꯀꯤ ꯑꯣꯐꯤꯁꯇ एडिटर जोनानगी स्टाफ अमना गार्बेजदगी स्पाइडरमैन सूट असे खुल्ले हाइदुना पुरक्लमी मदुदा एडिटर से यामना ngaklammi करिगिदमक्ता स्पाइडरमैन महाकी सूट असिबु लंगथोक्लमलिबनो हाइदुना खल्लमी अदुगा महाकी ऑफिसता थेसिंदुना मदु थमलमी मसिदगी नोंग हेंग nganmaga स्पाइडरमैन से मफम खंगदना मांगख्रे माकी सूट सु फंगले हाइदुना डेली बगल्सना फोंगलखी मसिगी मथंगदा आंटी मे अमदे पीटर पाकर से अंकल बेन गी मोंफमदा लाक्तुना लैखिदबगी था फारकपगी है लैकचरमी हारिबा थौरमसी लोइरगा मयुमदा हलकपदा पीटरना आंटी मे गी मफमदा मतम कुइनगी ममांगदगी लॉसिंदुना थमलकवा वाफम अमा फोंदोकचरमी मांगना हाई अंकल बेन सिखिबा नुमिनदुगी थौदोक पुमनमक अमत सिथादना तमजरमी मरमसना महाक अंकल बेन गी अनिंगबा अपाम थुंगहनबा ngamkhidare haina ningamdana phongdokcharami matamaduda mahagi antisu wa machet amata ngangdana leikhirami masigi mathangda Doctor Octavius na mahagi labtagi material pumnamak lawruraga mafam asida oina mahagi changeng adu makha sathananaba sem sare adubu mahagi mafamda tritium hairiba isotope adu madi watle maramsina mahangna Harry gi mayumdagi lawba laklami मतमदु नुमिदांगनी हेरी सी तुम्बा याददुना महाकसे स्पाइडरमैन की वकल खंदुना लेरमी तंजासिदा डॉक्टर ऑक्टोपस ना खंगहौदन महाकी रूमदा चंगसिलक्तुना हेरी बुक की हल्लमी मदुदा हेरीना नाहक मफम सिदा कैदोबो लापनो हाइन हंगलमी मदुदा ऑक्टोपस ना नंगी ननाकता लेरिबा ट्रिटियम अदुबु अइंगोंदा सिनो हाइरमी वफम मदुदा हेरी सी अहानबददी यारमदे Doctor Octopus pu fataba miyoini criminal ni haina sairami masidagi Doctor Octopus na Harry bu phudarakhi aduga wangloba building adudagi thada ke torami matamadu da Harry na ma ki thawai hingnanaba nangna pamliba tritium adu pirage tobodu bu dillamadi tongnasi haidami maduda Doctor Octopus na karamba dilno hairami maduda Harry na Spider-Man bu hatpa pami माको हिंगना फादुना इफमदा सिन्नबा ngamlabadi nangna pamba tritium खुदिमक पीगनी हाइरमी मदुदा डॉक्टर ऑक्टोपस ना स्पाइडरमैन बु मफम कदाइदा थेंगनागनी हंगलमी मदुदा हेरीना महाकी लेफम आइसु खंगदे अदुबु महाका यामना तोइना लोइनबा आइगी मरु पीटर पाकर नदी सोइदने स्पाइडरमैन गी लेफम से खंगलपगनी मंगोंदा हंगलुरो हाइरमी मसिदगी ऑक्टोपस ना फरे अदुदि नंगी थौरांग लोइरम लो हाइरम लगा Doctor Octopus ती स्पाइडरमैन की खुंगुल लीबा चटखरे मसिगी मथंगदा आंटी मेना पीटर पाकर बु महाकी पुंगहिंग वखल हंथदननबा हाइबिरमी महाकी अंकल बेन ना पामजरबा सिंग अदुसु पांगथोकपा ngamnanaba kanna honau hainasu takpirami wapam sing adu tarabda पीटर से मंगोंदा अनौबा थौना अमा अमुक लाकपा हौरे महाकी मांगख्रबा पावर सिंग अदुबु वखल सोइदना अमुक हंजिललगननबा यामना कन्ना होनरमी मसिगी मतुंगदा MJगा पुन्ना महाके एंगेज तौरिबा जॉनसन गा लुहोंबगी मतंगदा वारी सानरमी नुमिनासिदा मखोय अनिसि यामना नुंगसिनना लेमिनरमी अदुबु MJगी वखलदा पीटरबु निंगसिलक्तुना महाके निंगमदबा मा पोकचरमी मसिदगी MJना पीटरगी मफमदा करिगुमा वाफम खरदी सेंगदोकनबा पामजरमी
ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯤꯇꯔꯕꯨ ꯍꯣꯇꯦꯜ ꯑꯃꯗ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯃꯗꯨꯗ ꯄꯤꯇꯔꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯧꯕꯒꯤ ꯃꯔꯝꯁꯨ ꯍꯪꯂꯝꯃꯤ ꯃꯗꯨꯗ MJꯅ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯔꯦꯞꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯄꯤꯇꯔꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯍꯥꯛꯅ MJꯕꯨ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯔꯤꯃꯇ ꯈꯟꯗꯕꯁꯨ ꯃꯥꯟꯕ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗ MJꯁꯨ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗ MJꯅ ꯄꯤꯇꯔꯗ ꯅꯍꯥꯛ ꯑꯩꯕꯨ ꯅꯨꯡꯁꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯁꯤꯗꯕꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯄꯤꯇꯔꯁꯤ ꯃꯆꯤꯟꯗꯗꯤ ꯅꯨꯡꯁꯤꯗꯦꯗꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯊꯣꯡꯗꯗꯤ ꯑꯋꯥꯕꯒꯤ ꯁꯛꯐꯝ ꯑꯃ ꯎꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ MJꯅ ꯄꯤꯇꯔꯕꯨ ꯀꯤꯁ ꯇꯧꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯄꯤꯇꯔꯅ ꯃꯍꯥꯛꯄꯨ ꯀꯤꯁ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯄꯤꯇꯔ ꯄꯥꯀꯔꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯂꯩꯐꯝ ꯍꯪꯕ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯅ ꯄꯤꯇꯔꯕꯨ ꯈꯧꯔꯤ ꯆꯞꯈꯥꯏꯗꯨꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯂꯩꯐꯝ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯄꯤꯇꯔꯅ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ मधुदा डॉक्टर ऑक्टोपसना माबु फंगनब थिरकदबनी हयेंग नुंगथिलगी पुंग 3 फावबगी मनुंगदा वेस्ट साइड टावर की मखोंगदा सोयदन महाकु पुरकदबनी हायरमलका एमजे बु फादुन पुरग सटखिरमे मतमदुदा पीटर से यामना सावरकलमी अमदे मागी थौना पुंगमक खोमजिलका डॉक्टर ऑक्टोपस का लंबा पारगे हायदुना खलकले मरमसना महाक दिल्ली बगल्स की मनाकता लाक्तुना महाके सुददुबु अमुक हन्ना लौरुरे हौजिकी पीटर से हानगुमना स्पाइडरमैन ओन मंगमलगले मसदिगी महाकसी थिंथाबा तौदना डॉक्टर ऑक्टोपसना हायरमलिबा टावर मखोंग अदुदा एमजेबु कनबा यामना थुना लाक्लमी मांगना लाकपदा लंबीदा डॉक्टर ऑक्टोपसना थतुना लेरमले अदुबु एमजेदी मफम असिदा लेरमद्रे हौजिक डॉक्टर ऑक्टोपसता स्पाइडरमैनना एमजेबु कताइदा थमख्रे हायना हंगलमी दुदा ऑक्टोपसना एमजेगी लेफम ताकपीगे आइगा हाना फाइट अमतंग तौसी हायरमी दुदगी मखोय अनिगी फाइट सु हौख्रे वांगलबा बिल्डिंग मथक असिदा अमना अमबु फुननबा कन्ना होनरमी स्पाइडरमैन अमुकसु कौशले डॉक्टर ऑक्टोपसना अमुक पाइरगा लंगथोरई हौजिक मखोय अनीसी थरो ओंदुना अमुक नमनरमी कनबा हैबा थौबा मानबा ngaktani अनिमक्से पाक हेक्ता हिंजिनरमदे वांगलबा टावर मतोंदगी मवानी से अमुक नमना दुना तारकपदा शहर मयाइदा सेलिबा ट्रेन अदुगी मथक्ता अमुक तासिलकलमी मसिदगी मवानी से अमुक ट्रेन मथक्ता अकनबा मवोंगदा लंबा तौनरगले ट्रेन मनुंगदा तोंगलिबा मियामसिंग अदु अकीबा पाखतपसु खम थेंगलमी डॉक्टर ऑक्टोपसना पैसेंजर अनी अहुम मथंग फादुना स्पाइडरमैन तमना लंगसिलकलमी मदुदे स्पाइडरमैन महाकी मिरा कापसिंदुना मखोइबा अमुक यामना हईसिंगना कनबिरमी सिदगी असावबना थुमहतलबा डॉक्टर ऑक्टोपसना ट्रेन की ड्राइवर सिंग अदुबु अमुक अटैक तौरकलमी अदुगा ट्रेन की एक्सेलरेटर अदुसु खम थेंगना लेखतखिदुना हौजिकती ट्रेन असि नुंगसित की ममांग थाना सेलखि मतमसिदा डॉक्टर ऑक्टोपसना स्पाइडरमैन दा नथौना लेरबदी नंगना मियाम सिंग असुबु कनम ngambara yenghoro हायरमलगा डॉक्टर ऑक्टोपस ती सोंथोक हौरे हौजिक स्पाइडरमैन से मतौ करमना ट्रेन असि लेफन सिगे हायना खलमी करिगुंबा ट्रेन असि थिंगबंग ngomhौद्रबदी यामलबा मियाम सिंग असिबु अमता हिंगलोय इसिंगदा पुलप तासिनखिनि खल्लबदा मार्क से यामना वाजरमी मरमसिना महाक अहानबदा ट्रेन अदुगी ममांग थंगबदा लेपलगा मखोंगना ट्रेन अदुगी ताली सिंग अदुदा ngaktuna ananaba kanna honarami adubu upai leramde सिदगी महाक से उबलम महाकी मार्क्स अदु लौथोक्तुना अरैबा थौना लिंगजन पुमनमक पुथोक्लगा नाक अनिदा लेरिबा बिल्डिंग सिंग अदुदा महाकी ngamjabi थादन मिरांग मथंग कापथोक्लबी अदुगा ट्रेन अदुबु लाव खोंगदुना फाननबा कन्ना होनरमी माकी मतौ अदु उरबदा पैसेंजर पुमनमक्ति यामना नुंगाइतबा अमा हाइबदु ओइरे हौजिक स्पाइडरमैन से हनबा लेतना फारकपना ट्रेन अदु असुम तपथखिबना हौजिकति कनमंगम हौरमी अदुबु स्पाइडरमैन से ज्ञान मांगदुना लेमाइदा तुथरखि मतमदुदा पैसेंजर सिंग अदुना महाकबु कोंखतपिदुना कंपार्टमेंट अदुगी मनुंगदा अमु यामना फजना पोथा हल्ले हौजिकति स्पाइडरमैन से महाकी मार्क्सु लौथोख्रबनी मरमसना महाक पैसेंजर पुमनमंगना पीटरनी हाइबसी मयेक सेंगना खंगनरे मदुदा मियाम सिंग अदुना यामना थाजनरमदे अमदि पीटरगिदमक्ता नुंगाइतबसु पोकनरमी ngayhaki matungda Peter se gyana muktarakle tubu mahaki maikhum adudi uplamdre maramsena mahak wakhal nungai jaramde maramde mahak se matam chupada masak lotchaba pamjabani adubu mahaki magun khanglaba miyam sing aduna kaidolungda mahaki masak kanamata da haidokloi haina haibirami
ꯃꯗꯨꯗ ꯄꯤꯇꯔꯁꯨ ꯋꯥꯈꯜ ꯈꯔ ꯂꯩꯇꯥꯖꯔꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯄꯥꯏꯗꯔꯃꯦꯟꯕꯨ ꯐꯥꯔꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯕꯨ ꯍꯦꯔꯤꯒꯤ ꯃꯅꯥꯛꯇ ꯐꯥꯔꯒ ꯄꯨꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯇ꯭ꯔꯤꯇꯤꯌꯝꯕꯨ ꯄꯤꯔꯛꯂꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯔꯤꯁꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯊꯨꯡꯂꯦ ꯈꯟꯖꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅꯁꯨ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯀꯤ ꯑꯄꯥꯝꯕ ꯇ꯭ꯔꯤꯇꯤꯌꯝꯁꯤꯡ ꯑꯗꯨꯁꯨ ꯄꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯅ ꯃꯍꯥꯛꯀꯤ ꯆꯥꯌꯦꯡ ꯇꯧꯐꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯦꯔꯤꯅ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯂꯒꯦ ꯈꯜꯂꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯕꯨ ꯊꯤꯜꯂꯒꯦ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯦꯔꯤꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯑꯁꯦꯡꯕ ꯃꯁꯛꯁꯤ ꯁꯤꯔꯝꯗꯥꯏꯗ ꯈꯪꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯤꯇꯔ ꯑꯣꯏꯔꯝꯂꯦ ꯃꯗꯨꯗ ꯍꯦꯔꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔꯅ ꯍꯦꯔꯤꯗ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯍꯦꯔꯤꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯑꯩꯒꯤ ꯏꯄꯥ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯄꯤꯇꯔ ꯄꯥꯀꯔꯅ ꯍꯦꯔꯤꯒꯤ ꯃꯐꯝꯗ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯍꯧꯖꯤꯛ ꯈꯨꯝꯅꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯄꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ MJꯕꯨꯁꯨ ꯐꯥꯖꯤꯟꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯊꯤꯡꯍꯧꯗꯕ ꯌꯥꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ MJꯗ ꯅꯠꯇꯅ ꯁꯍꯔ ꯑꯄꯨꯟꯕꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯣꯏꯅꯃꯛ ꯇꯨꯝꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯔꯤꯅ ꯑꯃꯨꯛ ꯃꯍꯥꯛꯇꯤ ꯑꯩꯉꯣꯟꯗꯒꯤ ꯇ꯭ꯔꯤꯇꯤꯌꯝ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯆꯥꯌꯦꯡ ꯇꯧꯐꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯁꯤꯗꯒꯤ ꯄꯤꯇꯔꯁꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯅ ꯆꯥꯌꯦꯡ ꯇꯧꯔꯤꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯇꯤ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯗꯨ ꯃꯈꯥ ꯆꯠꯊꯕ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯤ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯄꯨ ꯊꯤꯡꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯥꯏꯠ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯦ ꯃꯁꯤꯗ MJꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯐꯨꯅꯔꯛꯂꯦ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯑꯃꯨꯛ ꯐꯨꯏ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯅ ꯑꯃꯨꯛ ꯐꯨꯗꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯦꯟꯖꯤꯟꯅꯔꯝꯗꯦ ꯄꯋꯥꯔ ꯄꯥꯏꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯐ꯭ꯌꯨꯖꯟ ꯔꯤꯑꯦꯛꯁꯟꯁꯨ ꯇꯞꯅ ꯇꯞꯅ ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯅꯨꯃꯤꯠꯀꯨꯝꯅ ꯑꯆꯧꯕ ꯃꯩꯕꯨꯜ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯟꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯦꯒꯅꯦꯇꯤꯛ ꯄꯋꯥꯔꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈꯠꯂꯛꯂꯦ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯇꯥꯜ ꯄꯨꯝꯅꯃꯛ ꯃꯊꯪ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯈꯤ ꯍꯧꯖꯤꯛ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯆꯥꯌꯦꯡ ꯑꯗꯨ ꯊꯤꯡꯅꯅꯕ ꯄꯋꯥꯔ ꯁꯄ꯭ꯂꯥꯏ ꯄꯨꯝꯅꯃꯛ ꯁꯠꯇꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯅ ꯂꯦꯞꯄ ꯂꯩꯇꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯕꯨ ꯐꯨꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁ꯭ꯄꯥꯏꯗꯔꯃꯦꯟꯕꯨ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯀꯤ ꯃꯈꯨꯠꯁꯤꯡ ꯑꯗꯨꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯕꯨ ꯆꯞꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯃꯍꯥꯛꯀꯤ ꯃꯥꯛꯁ ꯎꯞꯂꯝꯕ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁ ꯍꯥꯏꯅ ꯀꯧꯔꯝꯂꯤ ꯑꯗꯨꯗ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁꯅꯁꯨ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯤ ꯄꯤꯇꯔ ꯄꯥꯀꯔ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛꯁꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁ ꯅꯪꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯐ꯭ꯌꯨꯖꯟ ꯔꯤꯑꯦꯛꯁꯟ ꯑꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯅꯕ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯗꯦꯁꯇ꯭ꯔꯣꯌꯔ ꯑꯃꯒꯨꯝꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯂꯧꯔꯤꯕꯅꯣ ꯅꯪꯒꯤ ꯆꯥꯌꯦꯡꯗ ꯀꯥꯜꯀꯨꯂꯦꯁꯟ ꯁꯣꯏꯈ꯭ꯔꯦ ꯃꯈꯣꯏꯕꯨ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯁꯠ ꯗꯥꯎꯟ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯁꯍꯔ ꯄꯨꯝꯅꯃꯛꯁꯤ ꯎꯠ ꯑꯣꯟꯕ ꯁꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯝꯃꯤ ꯄꯤꯇꯔꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁꯁꯤ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯅꯍꯥꯟꯗꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯁꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯄꯤꯇꯔꯕꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯃꯗꯨꯗ ꯄꯤꯇꯔꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯑꯗꯨꯒ ꯐ꯭ꯌꯨꯖꯟ ꯔꯤꯑꯦꯛꯁꯟ ꯑꯁꯤꯕꯨ ꯊꯤꯡꯍꯧꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁꯅ ꯐ꯭ꯌꯨꯖꯟ ꯔꯤꯑꯦꯛꯁꯟ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯊꯤꯡꯕ ꯉꯝꯒꯗꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ ꯃꯍꯥꯛꯄꯨ ꯏꯁꯤꯡ ꯃꯈꯥꯗ ꯂꯨꯞꯍꯟꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯅꯠꯇꯅ ꯑꯇꯩ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯃꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯏꯁꯤꯡꯗ ꯄꯨꯟꯅ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯔꯝꯂꯒ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁꯁꯤ ꯆꯥꯌꯦꯡ ꯇꯧꯐꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯐ꯭ꯌꯨꯖꯟ ꯔꯤꯑꯦꯛꯁꯟ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯔꯤ ꯑꯗꯨꯅ ꯆꯞꯇꯨꯅ ꯏꯁꯤꯡ ꯃꯈꯥꯗ ꯆꯤꯡꯊꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯗꯥꯛꯇꯔ ꯑꯣꯛꯇꯥꯚꯤꯌꯁꯁꯤ ꯏꯁꯤꯡ ꯃꯈꯥꯗ ꯃꯍꯥꯛꯀꯤ ꯆꯥꯌꯦꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ MJꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟꯋꯥꯏꯗꯒꯤ ꯃꯁꯛ ꯈꯪꯗꯅ ꯂꯥꯛꯄ ꯁ꯭ꯄꯥꯏꯗꯔꯃꯦꯟꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯄꯤꯇꯔ ꯄꯥꯀꯔ ꯑꯣꯏꯔꯝꯕꯁꯤꯗ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯑꯗꯨꯒ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯆꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯟꯅ ꯍꯜꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯍꯦꯛ ꯃꯊꯪꯗ ꯁ꯭ꯄꯥꯏꯗꯔ ꯋꯦꯕ ꯑꯃꯒꯤ ꯃꯊꯛꯇ MJ ꯑꯃꯗꯤ ꯄꯤꯇꯔ ꯄꯥꯀꯔ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯝꯃꯤ MJꯅ ꯍꯪꯉꯤ ꯅꯍꯥꯛ ꯑꯩꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯗꯨꯗ ꯄꯤꯇꯔꯅ ꯍꯣꯏ ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯁꯛꯁꯤ ꯐꯥꯎꯕ ꯁꯥꯡꯂꯕ ꯆꯍꯤ 2-3ꯁꯤ ꯍꯥꯏꯗꯣꯛꯇꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯃꯗꯨꯗ MJꯅ
Nangna karigi aingonda haidoktribano aibu oizaba yamna thiba tahanbigano hairami maduda Peter Parker na asumna aina aigi top topa sangsara sida nakhoibu singsinduna awafamda tahanbasi aina pamkhide hujikti aigi yeknaba masing nomonomagi hengalagli aigi uncle na siramdaida ifamda asoba responsibility amasu ikokta thangatuna thamlamle masibu thangthadri pawudi nangbu ining tamna nungsiba ngamloidori hairami maduda MJ na madugidamakta nangna wabiyu haide nangi problem khudimak nasa nathantana mayok nabang ngamlaktaba matang kaya ama yarakani matamadudai isam chamjabi aigi mating su darka soidana oirakani nangi lambiduda ainasu angamba mateng pangjage hairadana makoi anisi yamna nungsinajare masig matangda Spider-Man si sahargi akoibada thogliba crime sing asibu koi pai paiduna yingsinkibagi matang asida Spider-Man 2 gi sarugasi happy ending amada loishan kirami Masining asigi Manipur Dreams na adom gidamakta puduna lakshariba Spider-Man 2 gi full explanation. Masigi explanation asibu tabi daga adom gi thamoida kari phawibagi haibadu channel asigi comment section da thambiramu amadi mathangi Spider-Man 3 gi sarukta amuk hanna thengnarasi.